ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤꯗꯣ ꯂꯝꯕꯤꯗꯨ ꯆꯠꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯛ ꯇꯥꯡꯅ ꯐꯪꯖꯕ ꯇꯟꯖꯥ ꯂꯦꯝꯅ ꯃꯥꯡꯍꯟꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯄꯨꯋꯥꯡꯕ ꯌꯦꯡꯗꯕ ꯁꯥꯔꯒ ꯃꯤꯆꯤꯅ ꯂꯣꯟꯅ ꯆꯦꯞꯊ ꯌꯦꯡꯂꯦ ꯑꯗꯨꯒ ꯁꯨꯝ ꯍꯥꯏꯔꯛꯏ ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯅꯪ ꯂꯥꯟꯅꯗꯤ ꯈꯟꯒꯅꯨꯀꯣ ꯅꯪꯒꯤ ꯅꯨꯡꯁꯤꯅꯖꯕ ꯃꯤ ꯂꯩꯕ꯭ꯔꯣ ꯁꯨꯝ ꯍꯥꯏꯗꯤ ꯑꯉꯥꯡ ꯅꯠꯇ꯭ꯔꯦꯗꯅ ꯅꯪꯗꯣ ꯂꯩꯁꯥꯕꯤ ꯐꯔꯦꯗꯅ ꯑꯗꯒꯤ ꯅꯣꯏ ꯈꯨꯜꯁꯤꯗ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯝꯕꯗꯨꯗꯁꯨ ꯅꯣꯡꯃ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯆꯠꯃꯤꯟꯅꯕ ꯊꯦꯡꯅꯔꯦ ꯁꯨꯝ ꯈꯪꯅꯤꯡꯕꯒꯤ ꯍꯪꯕꯅꯦ ꯏꯀꯣꯏ ꯊꯣꯛꯄ ꯃꯇꯧꯗ ꯆꯤꯡꯅꯈꯤꯗꯅꯕ ꯃꯑꯣꯡꯗ ꯍꯪꯂꯛꯄ ꯋꯥꯍꯪꯅꯤ ꯏꯆꯝ ꯆꯝꯖꯕꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯈꯜ ꯂꯩꯇꯕꯤ ꯃꯦꯂꯩ ꯃꯍꯥꯛꯇꯤ ꯁꯗꯤꯡ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯈꯨꯝꯂꯛꯏ ꯂꯩꯇꯦꯗ ꯀꯥꯏꯗꯩ ꯅꯨꯡꯁꯤꯅꯕꯅꯣ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯑꯩ ꯈꯟꯗꯦ ꯈꯟꯕꯒꯤ ꯃꯇꯝꯁꯨ ꯂꯩꯇꯦ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯁꯅꯤ ꯍꯥꯏꯅ ꯑꯩ ꯑꯗꯨꯝ ꯈꯜꯂꯦ ꯀꯩꯒꯤꯅꯣ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯃꯤ ꯑꯃ ꯊꯤꯔꯒ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯒꯗꯧꯕꯗꯨꯕꯨ ꯏꯁꯣꯔꯅ ꯇꯝꯕ ꯍꯥꯏꯗꯨꯕꯣ ꯏꯔꯥꯏ ꯂꯩꯊꯣꯛꯇꯨꯅ ꯅꯪꯅ ꯑꯗꯨꯝꯅ ꯊꯝꯃꯤꯗꯣ ꯀꯩꯒꯤꯅꯣ ꯃꯄꯥꯜ ꯊꯣꯡꯗ ꯆꯠꯇ ꯌꯥꯗꯕꯒꯤ ꯆꯠꯇꯨꯅ ꯁꯦꯝꯖꯤꯟꯕ ꯃꯤꯅꯣꯛ ꯅꯣꯛꯂꯒ ꯃꯤꯔꯛ ꯇꯤꯜꯂꯤꯕꯤ ꯑꯩꯅꯤ ꯃꯤꯠ ꯑꯁꯤꯅ ꯀꯅꯥ ꯑꯃꯕꯨ ꯍꯟꯅ ꯌꯦꯡꯕ ꯉꯝꯗꯦ ꯃꯤꯠꯆꯅꯥ ꯑꯁꯤꯅ ꯅꯨꯄꯥ ꯀꯅꯥꯕꯨ ꯑꯩ ꯌꯦꯡꯗꯦ ꯑꯗꯨꯅ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯑꯩ ꯐꯥꯎꯗꯦ ꯈꯪꯂꯨꯕꯁꯨ ꯂꯩꯇꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯗ ꯑꯩꯕꯨ ꯀꯅꯥꯒꯤ ꯌꯨꯝꯗ ꯀꯅꯥꯒꯤ ꯁꯥꯒꯩꯗ ꯃꯍꯣꯏꯅꯤꯡꯗꯣꯏꯅꯣ ꯑꯩꯒꯤꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯏꯅꯦ ꯅꯠꯇꯅ ꯇꯞꯅ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯃꯦꯂꯩꯅ ꯅꯨꯄꯤ ꯃꯥꯒꯤ ꯑꯁꯤꯒꯨꯝꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯅꯤ ꯅꯨꯄꯥ ꯃꯍꯥꯛꯅ ꯅꯨꯄꯤ ꯃꯥꯕꯨ ꯈꯣꯏꯗꯥꯖꯔꯤꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤꯃꯛ ꯍꯥꯏꯅꯔꯨꯕ ꯂꯩꯇꯅ ꯃꯅꯥꯛꯇ ꯍꯦꯛ ꯆꯨꯡꯁꯤꯜꯂꯤꯕ ꯑꯁꯤ ꯄꯨꯋꯥꯡꯕ ꯇꯞꯅ ꯀꯅꯥ ꯂꯩꯇꯦ ꯍꯥꯏꯕꯁꯤꯗ ꯈꯜꯂꯒ ꯑꯗꯨꯝ ꯂꯩꯔꯕ꯭ꯔꯅꯤ ꯅꯪꯕꯨ ꯁꯅꯥ ꯍꯥꯏꯕ ꯃꯤꯡꯒꯧ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯈꯣꯟꯊꯣꯛ ꯑꯃꯗ ꯍꯥꯏꯔꯛꯄꯅꯤ ꯀꯧꯈꯤꯗꯦ ꯀꯅꯥ ꯑꯃꯅ ꯁꯅꯥ ꯍꯥꯏꯅ ꯑꯁꯨꯛ ꯅꯨꯡꯁꯤꯅ ꯃꯉꯣꯟꯗ ꯉꯁꯤ ꯐꯥꯎꯕ ꯃꯦꯂꯩ ꯄꯨꯋꯥꯡꯕꯗ ꯇꯞꯅ ꯌꯦꯡꯉꯤ ꯄꯨꯋꯥꯡꯕ ꯅꯣꯛꯃꯤ ꯃꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯁꯅꯥ ꯄꯨꯟꯁꯤ ꯂꯝꯕꯤꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅꯦ ꯀꯅꯥ ꯑꯃꯒꯤ ꯄꯨꯟꯁꯤꯗꯤ ꯀꯞꯂꯒ ꯄꯦꯟꯗꯕꯅ ꯊꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯝꯒꯅꯤ ꯀꯅꯥ ꯑꯃꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯕꯨ ꯊꯥꯁꯤ ꯂꯩꯕꯒꯨꯝ ꯊꯥꯅꯤꯜ ꯂꯩꯕꯅꯤ ꯅꯤꯡꯍꯟꯅꯒꯅꯨ ꯀꯩꯗꯧꯅꯨꯡꯗ ꯅꯤꯡꯍꯟꯅꯒꯅꯨ ꯆꯠꯇꯕ ꯌꯥꯗ꯭ꯔꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯅꯥꯏꯇꯣꯝ ꯂꯥꯛꯏ ꯍꯥꯏꯗꯨꯅ ꯅꯥꯏꯇꯣꯝ ꯆꯠꯄ ꯍꯧꯅꯗꯦ ꯑꯄꯥꯝꯕ ꯃꯤꯁꯛ ꯑꯃ ꯊꯝꯃꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯒꯨꯟ ꯂꯩ ꯍꯥꯏꯕ ꯅꯪ ꯈꯪꯒꯅꯤ ꯅꯨꯄꯥ ꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯃꯦꯂꯩ ꯀꯔꯤ ꯈꯨꯝꯒꯗꯧꯕꯅꯣ ꯍꯥꯏꯕ ꯈꯨꯝꯐꯝ ꯑꯃ ꯈꯪꯗ꯭ꯔꯦ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤ ꯑꯗꯨꯗ ꯆꯤꯡꯈꯩꯅ ꯂꯥꯛꯄꯒ ꯂꯥꯞꯇꯛꯅ ꯑꯗꯨꯝ ꯎꯅꯔꯦ ꯄꯨꯋꯥꯡꯕ ꯑꯃꯗꯤ ꯃꯦꯂꯩꯒ ꯄꯨꯟꯅ ꯂꯥꯛꯄꯗꯣ ꯃꯗꯨ ꯎꯕꯗ ꯆꯤꯡꯈꯩ ꯃꯃꯤꯠ ꯃꯅꯥ ꯂꯧꯊꯣꯛꯂꯒ ꯁꯣꯜꯂꯦ ꯃꯥꯗꯤ ꯀꯔꯝꯕ ꯇꯟꯖꯥ ꯆꯠꯂꯤꯕ ꯑꯁꯤꯗꯤ ꯀꯩꯅꯣ ꯑꯩꯅ ꯈꯜꯂꯤꯁꯤꯒ ꯃꯈꯣꯏꯅꯤꯒꯤ ꯃꯇꯧ ꯑꯁꯤꯗ ꯑꯩꯕꯨ ꯃꯃꯤꯗ ꯈꯧꯁꯥꯕ ꯍꯥꯏꯕꯗꯣ ꯇꯥꯔꯒ ꯇꯣꯛꯇꯧꯔꯤꯕ꯭ꯔꯥ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯃꯦꯂꯩꯁꯤꯅ ꯅꯨꯄꯥꯁꯤꯒ ꯍꯔꯥꯎ ꯑꯗꯨꯝ ꯍꯦꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯗꯗꯤ ꯅꯣꯡꯃꯇ ꯍꯔꯥꯎ ꯀꯧꯗꯦ ꯅꯠꯇ꯭ꯔꯒ ꯃꯥꯒꯤꯁꯤꯕꯨ ꯅꯨꯄꯥ ꯑꯁꯤꯕꯨꯁꯨ ꯃꯥꯅ ꯄꯥꯝꯕ ꯖꯥꯠꯂꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯃꯇꯣꯝꯇ ꯈꯟꯖꯤꯜꯂꯒ ꯄꯉꯥꯡꯗ ꯉꯥꯡꯗꯨꯅ ꯂꯩꯔꯝꯃꯤ ꯍꯥꯏꯅ ꯍꯧꯖꯤꯛꯇꯤ ꯄꯨꯋꯥꯡꯕ ꯑꯃꯗꯤ ꯃꯦꯂꯩꯗꯣ ꯃꯥꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ ꯆꯤꯡꯈꯩꯗ ꯃꯤꯠꯐꯝ ꯊꯝꯅ ꯍꯥꯏꯔꯛꯏ ꯇꯥ ꯆꯤꯡꯈꯩ ꯑꯩ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯅ ꯑꯩꯕꯨ ꯀꯧꯕ ꯂꯥꯛꯏꯔꯣ ꯑꯩꯗꯣ ꯏꯅꯦ ꯃꯁꯥ ꯉꯝꯗꯕꯒꯤ ꯈꯔ ꯊꯦꯡꯈ꯭ꯔꯦ ꯑꯗꯨꯒꯤꯅꯤ ꯅꯣꯛꯇ ꯌꯥꯗꯕꯒꯨꯝ ꯅꯣꯛꯁꯤꯟꯅꯔꯒ ꯆꯤꯡꯈꯩꯅꯁꯨ ꯈꯨꯝꯂꯛꯏ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯁꯔꯁꯤ ꯂꯩꯔꯝꯗ꯭ꯔꯥꯏꯗꯅ ꯁꯨꯝ ꯌꯦꯡꯕ ꯂꯥꯛꯄꯅꯤ ꯄꯥꯎꯕꯅꯁꯨ ꯍꯪꯍꯧꯕ ꯑꯗꯨꯒꯤ ꯆꯥꯎꯕꯅ ꯃꯥꯕꯨ ꯍꯪꯍꯧꯏ ꯍꯥꯏꯕ ꯑꯁꯤꯗ ꯄꯨꯋꯥꯡꯕ ꯇꯞꯅ ꯈꯨꯝꯃꯤ ꯑꯩꯁꯨ ꯁꯨꯝ ꯋꯥꯀꯤꯡ ꯂꯥꯛꯄꯅꯤ ꯑꯗ ꯏꯆꯟꯁꯦ ꯍꯦꯛ ꯊꯦꯡꯅꯗꯅ ꯃꯣꯏꯗ ꯉꯥꯏꯍꯥꯛ ꯆꯠꯂꯨꯔꯦ ꯏꯆꯝ ꯆꯝꯅ ꯍꯥꯏꯔꯛꯄ ꯋꯥ ꯑꯣꯏꯔꯒꯁꯨ ꯆꯤꯡꯈꯩꯗꯤ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯎꯠꯊꯣꯛꯇꯦ ꯅꯣꯛꯁꯤꯟꯅꯔꯒ ꯇꯣꯛꯏ ꯍꯣꯏ ꯑꯗꯨꯗꯤ ꯂꯥꯛꯄꯤꯔꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯗꯨꯝ ꯆꯠꯂꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯄꯨꯟꯅ ꯌꯨꯝꯂꯣꯝꯗ ꯂꯥꯛꯃꯤꯟꯅꯩ ꯌꯨꯝ ꯌꯧꯔꯛꯄꯗ ꯄꯨꯋꯥꯡꯕ ꯆꯥꯎꯕꯒꯤ ꯃꯅꯥꯛ ꯆꯪꯂꯒ ꯈꯨꯔꯥ ꯑꯩꯕꯨ ꯍꯪꯉꯦ ꯍꯥꯏꯁꯤꯕꯨ ꯀꯔꯤ ꯍꯥꯏꯕꯤꯒꯗꯧꯕꯅꯣ ꯁꯣꯝꯗ ꯊꯕꯛ ꯁꯨꯐꯝꯗ ꯁꯤꯟꯃꯤꯁꯤꯡꯗꯨ ꯂꯥꯛꯍꯧꯔꯦ
ꯎꯅꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯥꯏꯕꯗꯣ ꯍꯥꯏꯒꯦꯅ ꯇꯧꯕꯅꯤꯗ ꯑꯗꯨꯗꯤ ꯎꯅꯕꯅ ꯐꯒꯅꯤ ꯈꯔ ꯆꯠꯂꯁꯤꯔ ꯉꯥꯏꯈꯣ ꯏꯕꯨꯡꯉꯣꯕꯨ ꯆꯥꯒ ꯊꯛꯂꯕ꯭ꯔꯣ ꯄꯨꯋꯥꯡꯕ ꯅꯣꯛꯃꯤ ꯇꯧꯅ ꯊꯛꯇ꯭ꯔꯤ ꯈꯔ ꯌꯥꯔꯅꯤꯗ ꯑꯩ ꯊꯛꯑꯔꯣꯏꯒꯦ ꯃꯤ ꯂꯥꯛꯍꯧꯔꯦ ꯍꯥꯏꯕꯗꯣ ꯑꯗꯨ ꯍꯥꯟꯅ ꯎꯅꯧꯔꯁꯤ ꯍꯣꯏ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯑꯅꯤꯗꯣ ꯊꯕꯛ ꯁꯨꯐꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯄꯨꯋꯥꯡꯕꯅ ꯆꯠꯈ꯭ꯔꯕꯗ ꯆꯤꯡꯈꯩꯗꯣ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯅꯩꯔꯒꯗꯃꯛ ꯂꯩꯔꯝꯃꯤ ꯇꯟꯖꯥ ꯐꯪꯕꯒ ꯋꯥ ꯈꯔ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯃꯆꯥꯅꯨꯄꯥꯗꯨꯅ ꯅꯩꯗꯨꯅ ꯂꯩꯕ ꯑꯁꯤꯗ ꯀꯦꯇꯨꯀꯤꯅ ꯍꯥꯏ ꯆꯠꯂꯨꯅꯦ ꯅꯪꯕꯣ ꯅꯊꯧ ꯇꯧꯔꯨꯔꯣ ꯆꯥꯛꯈꯨꯝꯁꯤꯗ ꯅꯩꯔꯒ ꯂꯩꯔꯅꯨꯅꯦ ꯋꯥ ꯌꯥꯝ ꯆꯤꯜꯂꯤꯅꯦ ꯅꯪꯕꯣ ꯃꯃꯥꯅ ꯑꯗꯨꯝꯅ ꯆꯩꯔꯛꯄ ꯑꯁꯤꯗ ꯆꯤꯡꯈꯩꯗꯨ ꯃꯃꯥꯗ ꯌꯦꯡꯂꯒ ꯏꯃꯥꯒꯤ ꯃꯇꯦꯡ ꯇꯧꯒꯦꯅ ꯂꯩꯕꯅꯤ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯑꯩꯒꯤ ꯇꯧꯒꯗꯕ ꯑꯇꯣꯞꯄ ꯊꯕꯛ ꯁꯨꯝꯗ ꯂꯩꯇꯦ ꯊꯕꯛ ꯂꯩꯇ꯭ꯔꯒꯅꯅꯦ ꯆꯠꯂꯣ ꯅꯄꯥꯒꯤ ꯃꯅꯥꯛꯇ ꯃꯃꯥꯅ ꯀꯣꯏꯇꯥꯟ ꯇꯥꯟꯕ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯂꯒ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯜꯂꯒ ꯑꯃꯨꯛ ꯂꯩꯔꯝꯃꯤ ꯃꯇꯧ ꯀꯔꯝꯅ ꯃꯦꯂꯩꯒ ꯋꯥꯔꯤ ꯁꯥꯁꯤꯒꯦ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯑꯁꯤꯗ ꯄ꯭ꯔꯞ ꯋꯥꯔꯤ ꯁꯥꯅꯅꯤꯡꯕ ꯑꯃ ꯐꯥꯎꯔꯝꯃꯤ ꯉꯥꯏꯍꯥꯛ ꯈꯟꯖꯥꯟꯅꯔꯒ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯃꯦꯂꯩ ꯅꯣꯏꯅꯦꯗꯣ ꯃꯁꯥ ꯉꯝꯃꯨꯗꯦ ꯍꯥꯏꯗꯥꯏꯅꯦ ꯃꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡꯒꯗꯤ ꯀꯃꯥꯏꯅ ꯇꯧꯔꯝꯃꯕ ꯃꯦꯂꯩꯗꯣ ꯍꯤꯟꯖꯥꯡ ꯁꯦꯝꯗꯨꯅ ꯂꯩꯔꯝꯕꯅꯤ ꯑꯗꯨꯕꯨ ꯆꯤꯡꯈꯩꯅ ꯑꯗꯨꯝꯅ ꯍꯪꯂꯛꯄ ꯑꯁꯤꯗꯗꯤ ꯆꯤꯡꯈꯩꯗ ꯌꯦꯡꯂꯛꯂꯒ ꯇꯥ ꯆꯤꯡꯈꯩ ꯆꯥꯛꯄꯨꯗꯤ ꯊꯣꯡꯉꯝꯃꯤ ꯏꯟꯖꯥꯡꯗꯤ ꯃꯥ ꯊꯣꯡꯍꯧꯔꯒꯦ ꯍꯥꯏꯍꯧꯋꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨ ꯇꯥꯔꯗꯨꯅ ꯀꯦꯇꯨꯀꯤꯅ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯏꯟꯖꯥꯡꯗꯣ ꯁꯤꯗꯒꯤ ꯍꯦꯛ ꯄꯤꯔꯁꯤ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕꯅꯣꯅꯦ ꯅꯅꯦꯕꯣ ꯀꯩꯁꯨ ꯀꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯃꯁꯥ ꯊꯤꯟꯗꯣꯛꯄ ꯇꯧꯏ ꯍꯥꯏꯕꯩ ꯅꯤꯡꯗꯣꯟ ꯏꯁꯦ ꯑꯗꯨ ꯑꯣꯏꯔꯦ ꯅꯪꯅ ꯊꯦꯡꯂꯛꯄꯒꯤ ꯃꯔꯝꯁꯦ ꯏꯟꯗꯣꯟꯗꯤ ꯈꯪꯗꯗꯅ ꯁꯥꯎꯒꯦ ꯇꯧꯔꯨꯔꯦꯅꯦ ꯃꯦꯂꯩꯒꯤ ꯃꯤꯆꯪ ꯆꯪꯂꯒ ꯆꯤꯡꯈꯩꯅ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯏꯃꯥ ꯃꯤꯁꯨ ꯊꯕꯛ ꯑꯃ ꯂꯩꯕꯒꯤ ꯊꯦꯡꯉꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯇꯟꯖꯥꯗꯨꯗ ꯀꯦꯇꯨꯀꯤꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯍꯩꯃꯥ ꯑꯩꯗꯤ ꯀꯥꯎꯏꯗꯅ ꯇꯧꯔꯤꯁꯤꯗꯤ ꯕꯦꯝꯃ ꯆꯠꯂꯣ ꯆꯥ ꯂꯣꯟꯕ ꯂꯣꯏꯔꯒꯅꯦ ꯅꯪ ꯈꯨꯔꯥꯗꯤ ꯄꯨꯈꯤꯗ꯭ꯔꯦ ꯅꯪ ꯑꯃꯨꯛꯇ ꯄꯤꯔꯨꯆꯣ ꯋꯥ ꯑꯗꯨꯗ ꯃꯦꯂꯩ ꯐꯝꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯆꯥ ꯌꯥꯎꯕ ꯐ꯭ꯂꯥꯛꯁ ꯑꯗꯨ ꯇꯥꯞ ꯄꯥꯏ ꯇꯟꯖꯥ ꯉꯥꯏꯗꯨꯅ ꯂꯩꯕ ꯄꯥꯈꯪ ꯃꯍꯥꯛꯇꯤ ꯅꯤꯡꯖꯕ ꯑꯃ ꯊꯨꯡꯂꯦ ꯈꯟ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕ ꯐꯥꯎꯔꯤ ꯆꯤꯡꯈꯩ ꯈꯪꯉꯥꯏ ꯍꯥꯏꯔꯛꯏ ꯃꯦꯂꯩ ꯑꯗꯨꯗꯤ ꯑꯩꯒ ꯄꯨꯟꯅ ꯆꯠꯂꯁꯤꯔꯣ ꯀꯩꯁꯨ ꯈꯪꯗꯕ ꯃꯦꯂꯩꯗꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯏ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯊꯕꯛ ꯁꯨꯐꯝ ꯑꯗꯣꯝꯗ ꯂꯥꯛꯏ ꯂꯝꯕꯤ ꯆꯠꯅ ꯆꯤꯡꯈꯩ ꯃꯦꯂꯩ ꯇꯥꯅꯕ ꯃꯑꯣꯡꯗ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯍꯌꯦꯡꯈꯩ ꯃꯁꯤꯒꯤ ꯏꯝꯐꯥꯜ ꯃꯆꯥ ꯑꯁꯤ ꯅꯣꯏꯗ ꯂꯥꯛꯍꯟꯒꯅꯨ ꯑꯩ ꯌꯥꯎꯗꯅ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒ ꯃꯤꯅ ꯀꯩꯁꯨꯛ ꯂꯩꯇꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯒꯗꯤ ꯅꯪꯒꯤ ꯏꯖꯠ ꯁꯣꯛꯀꯅꯤ ꯆꯨꯝꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯁꯦ ꯏꯄꯪ ꯄꯪꯖꯕꯤ ꯃꯍꯥꯛꯇꯤ ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯕ ꯑꯁꯤꯗ ꯑꯃꯨꯛ ꯊꯥꯖꯈ꯭ꯔꯦ ꯑꯗꯨꯅ ꯈꯨꯝꯂꯛꯏ ꯍꯣꯏꯅꯦ ꯇꯥ ꯆꯤꯡꯈꯩꯅ ꯍꯥꯏꯒꯨꯝꯗꯅ ꯑꯩꯗꯤ ꯋꯥꯈꯜꯕꯨ ꯑꯣꯏꯗꯦ ꯑꯗꯨꯁꯨ ꯆꯨꯝꯕ ꯃꯥꯜꯂꯤ ꯑꯩ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏꯗ ꯆꯪꯍꯜꯂꯔꯣꯏꯒꯦ ꯑꯗꯣ ꯑꯃꯨꯛꯁꯨ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯅ ꯈꯜꯂꯤꯗ ꯃꯥꯗꯤ ꯁꯔꯗꯤ ꯌꯥꯝ ꯆꯝꯃꯤ ꯃꯥꯅ ꯍꯥꯏꯅꯤ ꯃꯥꯗꯤ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯕ ꯃꯍꯤꯡꯁꯦ ꯁꯨꯃꯥꯏꯅ ꯍꯤꯡꯕ ꯄꯥꯝꯃꯦ ꯍꯥꯏ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯋꯥꯈꯜꯗ ꯑꯃꯨꯛ ꯃꯔꯣꯜ ꯂꯣꯟꯖꯩ ꯆꯤꯡꯈꯩꯗꯣ ꯃꯑꯣꯡ ꯃꯥꯟꯗꯅ ꯅꯨꯄꯤꯁꯤꯗ ꯂꯥꯡꯊꯛꯄ ꯍꯧꯔꯝꯃꯤꯅꯦ ꯑꯩ ꯆꯦꯛꯁꯤꯟꯗꯕ ꯌꯥꯔꯣꯏꯗꯧꯔꯤ ꯇꯥ ꯆꯤꯡꯈꯩ ꯀꯩꯗꯧꯔꯒꯦ ꯎꯪꯉꯤꯗꯨꯕꯣ ꯋꯥꯈꯜꯕꯨ ꯑꯣꯏꯗꯕꯅ ꯆꯠꯂꯝꯕꯗꯨ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯃꯦꯂꯩꯅ ꯈꯣꯡꯀꯥꯞ 1 2 3 ꯆꯠꯈꯠꯂꯒ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯆꯤꯡꯈꯩ ꯅꯣꯛꯂꯒ ꯃꯦꯂꯩꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯂꯥꯛꯂꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ ꯋꯥ ꯑꯗꯨꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯖꯤꯜꯂꯤꯅꯦ ꯑꯗꯣ ꯃꯥꯅ ꯍꯥꯏꯕ ꯋꯥꯗ ꯅꯪ ꯊꯥꯖꯕ ꯌꯥꯗꯦꯀꯣ ꯃꯣꯏ ꯑꯁꯤꯒꯨꯝꯕ ꯑꯣꯐꯤꯁꯔ ꯑꯆꯧꯕꯁꯦ ꯑꯣꯏꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯍꯥꯏꯕꯅꯤ ꯀꯔꯞꯁꯟꯁꯨ ꯌꯥꯝ ꯇꯧꯋꯦꯅ ꯍꯥꯏꯅꯕꯅꯤ ꯊꯪꯂꯝꯕ ꯈꯣꯡꯊꯥꯡꯗꯨ ꯆꯞ ꯂꯦꯞꯄꯤ ꯃꯦꯂꯩ ꯑꯗꯨꯒ ꯑꯔꯨꯕ ꯑꯃꯒꯨꯝ ꯑꯃꯨꯛ ꯀꯣꯟꯁꯤꯜꯂꯒ ꯇꯥ ꯆꯤꯡꯈꯩ ꯀꯔꯞꯁꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯑꯁ ꯅꯪ ꯑꯗꯨꯐꯥꯎ ꯈꯪꯗ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯗꯤ ꯀꯃꯥꯏꯅ ꯈꯪꯗꯦꯕ ꯂꯥꯏꯔꯤꯛꯁꯨ ꯇꯝꯗꯅ ꯑꯩꯗꯤ ꯑꯗꯨ ꯀꯩ ꯍꯥꯏꯅꯣꯕ ꯀꯔꯞꯁꯟ ꯍꯥꯏꯗꯤꯅꯦ ꯂꯣꯟꯅ ꯇꯨꯃꯤꯟ ꯍꯨꯔꯥꯟ ꯆꯤꯟꯊꯤꯗ ꯁꯦꯟꯖꯥ ꯊꯨꯝꯖꯥ ꯇꯧꯏ ꯍꯥꯏꯕ ꯑꯩꯗꯤ ꯌꯥꯝ ꯂꯨꯕꯒ ꯃꯥꯜꯂꯦ ꯑꯗꯨ ꯇꯥ ꯆꯤꯡꯈꯩ ꯑꯩꯗꯤ ꯑꯁꯤꯒꯤ ꯁꯔꯁꯦ ꯑꯗꯨꯒꯨꯝꯕ ꯃꯤꯗꯤ ꯃꯥꯟꯗꯦ ꯃꯥꯅ ꯐꯠꯇꯕ ꯃꯤ ꯑꯃ ꯑꯣꯏꯔꯒꯕꯨ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡ ꯇꯧꯔꯤꯁꯤ ꯇꯧꯒꯗ꯭ꯔꯥꯅꯦ ꯃꯦꯂꯩꯅ ꯄꯨꯋꯥꯡꯕꯒꯤ ꯋꯥꯁꯨ ꯉꯥꯡꯕ ꯑꯁꯤꯗ ꯆꯤꯡꯈꯩ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯇꯤꯡꯊꯣꯛꯅ ꯁꯥꯎꯕꯗꯤ ꯌꯥꯗꯕꯅꯤꯅ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯔꯛꯏ ꯅꯪꯗꯤ ꯑꯄꯪꯃꯤꯅꯤꯅ ꯀꯩꯝꯇ ꯈꯪꯉꯝꯃꯣꯏ ꯃꯥꯅ ꯅꯪꯉꯣꯟꯗ ꯀꯩ ꯃꯤꯇꯤꯡ ꯌꯦꯡꯉꯤ ꯍꯥꯏꯕꯁꯦ ꯐꯅ ꯁꯤꯡꯕꯗꯤ ꯃꯥꯜꯂꯦꯕꯨ ꯑꯗꯨꯒ ꯅꯪꯗꯤ ꯌꯥꯝ ꯄꯪꯉꯤꯅ ꯏꯕꯦꯝꯃ ꯈꯔ ꯁꯤꯡꯉꯨ ꯅꯪ ꯂꯩꯁꯥꯕꯤꯅꯤꯀꯣ ꯑꯃꯨꯛꯁꯨ ꯂꯦꯞꯈ꯭ꯔꯦ ꯃꯦꯂꯩ ꯆꯠꯂꯝꯕ ꯑꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯇꯥ ꯆꯤꯡꯈꯩ
mi asidi yam phaba mini aingondasu luna luna dum tawi afaba loksin baya bu wake ake so hai aingonda ichandagi hena kesu kaude chingkhai do makhwang met laga melei de chado khayeng laga yadre yadre nang asi nupa sina thamai birabra natraga sumjan biraba madi tawkhre mai mi chang nang adum laikhreba leptuna lairambado makhata na mukchat laga yare ta janing rada chingkhai nang wa phamdo miram de lairak tama chaloi do apha WakhaL khara khara khan batam lao khura na ngai leiramani chana batawrase lambi sengang na dana laibasida adum yaroi wadu tu bat samki basida chingkhai du wa makhata pham khangre aduna punna thabak suri badom da lakmine makoina school sapham adu yorakpada puang bado sinmi sing adu da wangang duna leirame mapa chana na wangang bado loiki meleina cha purak ba adu bo mayam adu na yengduna lei mapan thongna nungsina ba mit yengni yenglaga so nupa ani se thamoi nungdade marau tawnari bani karigi nupi mahaku pamjabagi thamoina nungsiba misak amade pamjaba kana amade kana gumba amatana hanna yenghaningde manak nakpadi lairadana mana jatkhiba lambi adu phawba chalhaningde nungsibagi khamanjabane adubo nupi mahakna di kaisu khande puang bachingkhai ge manak janglaklaga tapna haire keino mo matungine raisina matumdu dumla kalu yadro haige yauna hairakpani puang bana chingkhai asawu mityeng ama satyengi aduga masu tapna khome napada chiro loina mi mu phakradi aigi mangjabani adugi sena jariba nangna thongati phatphada mu khandok nei chumjanga mu klep lagalai akhangba u bakana na de matau singa si ukraga nokningba ma yaugani tamna tapna hujekte nupa ani siso melei nushi merikna thamoi ani da wai bahuраklabani chayen baloira bada melei do icham chamna nupa ani dugi manakta amuk laklaga leplare chawa macha singi manakta laklaga nakhoi sona batawroko ipadi ngakle hokhige hoi hairamduna makhoi ahom de yumda halakle halakpagi lambi da de wa amata ngangna da halai adubo lekai gi mina uhogba kana amana de makhoi gi matawbo ichungna chungna ba matawi dukan da changan charaga kwa matap ama peiraga laibe mauna ha amana dukan phambi nupi du don silaga hai iche asibu makha lekai gi leisabi aribi ni yokpa melei haidu natrane imai phema ngamkhre da kon thokna nupa ani ga chatminara dana mamai sidum ikai khangra mali ni tawrise maida ai goiredi ne ngamjaroi nupa ani sina kana gi machano bu khangde ne dukan phambi duna mukhum lai haife chaptharaga chatkhiba makhoi gi mai kai bu yengduna hoine unthokna bu ngamkhre ne lekai gi ahallaman mabung leiriba mayam ase ukhine haiduna pakhatpaga amata poktabra khangde ne imai dum ikai ko nate aina haidi mani aribi dusuni kari bu tawraga leibano khangde ne macha asina lambi lamjau thadoklaga tawrisi kimta udabra khangde ba ho mi di ne thadoba paisa phangna ba haiduna thadoba nangaina ne haiba saba tagani wangang ba yaba nate ko adum tumi leyo yade da madu soirani makhoi gi mungi ijat chokpa natana khonle kai asiso thangna ba khol gi mamang da chop ka dori bani loiba naide matamgi chungan mising asigi wahai wata awaya komde phanangang bina ba kaya phatana honbina ba kaya amane nakal amarom dana mukam daure athoi ba ngaside mama samado yam kanna arum hawna maram moiraga mahak thabak suba chatre tasengna sigomba mama ge waba si yengba ngamde maramde thaina thokiba thodok kaya adu ningsingi sama machana tafam khangda leiba du bu uraga yam wana ngamdana haire icha tomba ima ke suk tawde ne karigino chana du wari du bo ima phara dawban icha ne hidak bijare chaksu bijari sidi mama na magi thamoi adubo penjana ba haiduna hairakpani haiba athauba khange aduna no fetawna ai ke suk khandi ma ima da sum yengeni ima se yam nungsiena ima ni chagi ngasi phawba kai suk thauba ngamde tawrise cha tomba nangi ma budi waraugan ko ima upai leite ichagi ima na kai suk tawba ngamde masigi mahot mama ine chabune hen wahaline yare ke dorge ma adumai haiganu ai kem tawdeba aina kai thel chakanu yumda dum layuna haibana droba
ꯑꯗꯨ ꯏꯃꯥꯅ ꯌꯥꯔꯝꯃꯒꯗꯤ ꯁꯨꯃꯥꯏꯅ ꯇꯧꯒꯗ꯭ꯔꯥ? ꯍꯌꯦꯡꯗꯒꯤ ꯅꯥꯕꯨ ꯐꯔꯁꯨ ꯀꯩꯊꯦꯜ ꯆꯠꯄ ꯌꯥꯔꯣꯏꯀꯣ ꯏꯃꯥ? ꯍꯣꯏ ꯍꯥꯏꯕꯒꯨꯝ ꯁꯃꯥꯗꯨ ꯃꯀꯣꯛ ꯅꯣꯝꯃꯤ, ꯑꯗꯨꯒ ꯇꯞꯅ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯦ. ꯅꯪꯕꯨ ꯉꯁꯤ ꯊꯕꯛ ꯆꯠꯂꯔꯣꯏꯗ꯭ꯔꯅꯦ? ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦ, ꯆꯠꯀꯦꯁꯨ ꯆꯠꯂꯨꯗꯅ. ꯉꯁꯤꯒꯤꯗꯤ ꯆꯠꯂꯔꯣꯏ ꯏꯃꯥ. ꯅꯆꯥꯅ ꯏꯃꯥꯕꯨ ꯑꯗꯨꯝ ꯌꯦꯡꯉꯒ ꯂꯩꯔꯗꯣꯏꯅꯤ. ꯑꯗꯣ ꯏꯃꯥ, ꯑꯩ ꯅꯨꯄꯤ ꯊꯤꯔꯣꯔꯥ? ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯥꯏꯔꯛꯄꯅꯤ, ꯃꯃꯥꯕꯨ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯗꯅ. ꯃꯆꯥꯒꯤ ꯋꯥꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯏ, ꯑꯗꯨꯒ ꯂꯩꯕꯨ ꯂꯩꯔꯕ꯭ꯔꯅꯦ? ꯂꯩꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ, ꯄꯨꯔꯛꯎ. ꯏꯃꯥꯅꯦ ꯏꯃꯥꯎꯒꯤ ꯁꯦꯕꯥ ꯄꯥꯝꯃꯤ. ꯏꯃꯥꯅ ꯍꯤꯡꯂꯤꯉꯩ ꯏꯆꯥꯕꯨ ꯂꯨꯍꯣꯡꯂꯝꯒꯦ. ꯑꯩꯅ ꯍꯤꯡꯗꯅ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯗꯣꯏꯅꯣꯅꯦ? ꯇꯨ ꯆꯨꯡꯈꯤ ꯃꯃꯥꯒꯤ ꯋꯥꯗꯨꯗ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ. ꯑꯗꯨꯅ ꯑꯁ ꯇꯥꯅꯤꯡꯗꯦꯗ ꯏꯃꯥ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯣ ꯍꯥꯏꯕꯅꯤ. ꯏꯃꯥꯕꯨ ꯅꯁꯨꯒ ꯄꯥꯝꯗ꯭ꯔꯣ? ꯏꯃꯥ, ꯑꯩ ꯅꯨꯄꯤ ꯊꯤꯔꯒꯦ ꯀꯥꯟꯗꯦ. ꯏꯃꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯈꯟꯗꯅꯕ ꯑꯩ ꯅꯨꯄꯤ ꯊꯤꯔꯒꯦ. ꯃꯃꯥ ꯃꯆꯥꯅ ꯑꯗꯨꯝ ꯋꯥꯔꯤ ꯇꯧꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯀꯧꯔꯛꯄꯗꯨ ꯇꯥꯔꯗꯨꯅ ꯑꯊꯣꯏꯕ ꯄ꯭ꯔꯞ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ. ꯅꯨꯄꯤꯗꯨ ꯎꯕꯗ ꯑꯊꯣꯏꯕ ꯈꯧꯇꯛ ꯆꯥꯏ. ꯅꯨꯄꯤꯗꯨ ꯀꯅꯥ ꯑꯃꯠꯇ ꯅꯠꯇꯦ, ꯃꯈꯣꯏꯅ ꯄꯩꯁꯥ ꯄꯨꯔꯨꯕ ꯃꯤ ꯑꯃꯅꯤ. ꯃꯇꯝꯒꯤ ꯌꯦꯛꯂꯥꯎꯕꯤ ꯃꯧꯅꯤ. ꯅꯨꯄꯤ ꯑꯗꯨ ꯑꯊꯣꯏꯕꯗ ꯌꯦꯡꯂꯒ, ꯑꯊꯣꯏꯕ, ꯑꯩ ꯂꯥꯛꯂꯤꯕꯅꯤ. ꯉꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯄꯥꯎꯈꯨꯝ ꯄꯤꯗꯣꯏꯅꯣ? ꯑꯩꯅ ꯃꯇꯝ ꯃꯥꯡꯗꯅ ꯂꯥꯛꯂꯤꯕꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯦ. ꯉꯁꯤꯗꯤꯅꯦ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯅꯁꯤ. ꯌꯥꯝ ꯁꯥꯎꯅ ꯍꯥꯏꯔꯛꯄꯅꯤ. ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯟꯕ ꯈꯣꯜ ꯑꯗꯨꯗ ꯃꯁꯥ ꯉꯝꯗꯅ ꯂꯩꯔꯤꯕꯤ ꯃꯃꯥ ꯑꯗꯨꯅ ꯇꯥꯈ꯭ꯔꯒ ꯍꯦꯟꯅ ꯐꯤꯕꯝ ꯁꯣꯛꯄ ꯇꯥꯔꯦ ꯈꯟꯗꯨꯅ ꯄꯥꯈꯠꯆꯕ ꯄꯣꯛꯏ. ꯃꯥꯒꯤ ꯅꯨꯡꯁꯨꯛ ꯅꯨꯡꯖꯥꯅꯕ ꯃꯇꯧ ꯑꯗꯨꯗ ꯅꯨꯄꯤꯗꯨꯅꯗꯤ ꯃꯥꯕꯨ ꯊꯋꯥꯏ ꯎꯁꯤꯠꯇꯕꯅꯤ ꯈꯟꯗꯨꯅ ꯍꯦꯟꯅ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯏ. ꯅꯪꯒꯤꯁꯤꯕꯨ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ? ꯍꯥꯏꯌꯨ, ꯁꯦꯜꯗꯨ ꯀꯔꯝ ꯀꯥꯟꯗ ꯁꯤꯡꯒꯦ ꯍꯥꯏꯕꯅꯣ? ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯕꯟꯙꯟ ꯊꯝꯃꯝꯕ ꯂꯧꯗꯣ ꯑꯩꯉꯣꯟꯗ ꯃꯤꯡ ꯑꯣꯜꯂꯣ ꯍꯥꯏꯕ꯭ꯔꯥ? ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯅꯁꯤ. ꯃꯊꯣꯏꯅꯤ ꯃꯔꯦꯞꯅꯤ ꯀꯩꯅꯤ ꯌꯨꯝꯐꯝꯁꯤ ꯐꯥꯎꯕ ꯂꯧꯕ ꯌꯥꯔꯕꯅꯤꯅꯦ. ꯈꯪꯌꯦꯡ ꯌꯦꯡꯉꯤ ꯑꯊꯣꯏꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥ ꯑꯁꯤꯗ. ꯃꯄꯥꯟꯗ ꯉꯥꯡꯅꯔꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗꯁꯨ ꯇꯥꯏ, ꯑꯗꯨꯕꯨ ꯃꯥ ꯇꯥꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯦ. ꯃꯄꯤꯗꯨ ꯇꯨꯞ ꯇꯥꯔꯤ ꯁꯃꯥꯗꯣ. ꯑꯊꯣꯏꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯀꯥ ꯍꯦꯟꯕ ꯋꯥ ꯑꯁꯤꯗ ꯁꯥꯎꯅꯤꯡꯉꯤ. ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯤꯒꯤ ꯁꯦꯜ ꯁꯣꯛꯄ ꯑꯣꯏꯔꯨꯕꯅ ꯄꯨꯝꯅꯃꯛ ꯐꯥꯖꯤꯜꯂꯒ, ꯏꯇꯦꯃ, ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ. ꯏꯃꯥꯁꯨ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ. ꯋꯥꯗꯨ ꯐꯥꯎꯕ ꯃꯄꯨꯡ ꯐꯥꯅ ꯍꯥꯏꯕ ꯂꯣꯏꯗ꯭ꯔꯤ. ꯈꯣꯟꯗꯨ ꯋꯥꯡꯅ ꯃꯔꯛ ꯐꯠꯊꯠꯂꯛꯏ. ꯍꯥꯏ, ꯑꯗꯨ ꯑꯗꯥꯏ ꯇꯥꯅꯤꯡꯗꯦ. ꯑꯩꯁꯨꯅꯦ ꯅꯪꯅ ꯍꯥꯏꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯐꯤꯕꯝ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅꯦ. ꯕꯟꯗꯣꯞꯇꯣ ꯍꯟꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅꯅꯦ ꯂꯧꯗꯣ ꯑꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯔꯦꯗꯅ. ꯁꯦꯜ ꯁꯤꯡꯉꯣꯗꯤ ꯑꯩ ꯍꯥꯏꯗꯦꯗꯅ. ꯑꯗꯣ ꯃꯁꯤꯗ ꯋꯥ ꯃꯈꯥ ꯇꯥꯅꯕꯒꯤ ꯃꯊꯧ ꯇꯥꯗꯦꯀꯣ. ꯏꯇꯦꯃ, ꯍꯣꯏ, ꯏꯇꯦꯃꯅ ꯁꯧꯔꯤꯗꯣ ꯁꯍꯨꯝ ꯊꯣꯛꯏ. ꯑꯗꯣ ꯏꯃꯥꯁꯨ ꯃꯁꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯦ. ꯏꯃꯥꯒ ꯑꯃꯨꯛꯇꯪ ꯑꯩ ꯇꯥꯟꯅꯔꯛꯈꯤꯒꯦ. ꯍꯣꯏ ꯏꯕꯨꯡꯉꯣ, ꯅꯃꯥꯗꯣ ꯁꯤꯒꯦꯒ ꯁꯤꯈ꯭ꯔꯣꯅ ꯍꯥꯏꯌꯣ. ꯅꯪ ꯅꯃꯥꯗꯨꯒ ꯑꯗꯨꯝ ꯂꯩꯔꯗꯤꯅꯦ ꯅꯨꯡꯉꯥꯏꯕ ꯉꯝꯃꯔꯣꯏꯅꯤ ꯅꯪꯕꯣ. ꯃꯇꯝꯒꯤ ꯆꯠꯅꯕꯤꯁꯦ ꯌꯥꯎꯕ ꯐꯪꯉꯔꯣꯏ. ꯇꯟꯕꯨ ꯇꯟꯗꯦ. ꯀꯨꯝ ꯂꯩꯅꯥ ꯅꯥꯗꯅ ꯂꯩꯔꯤꯕꯗꯨꯕꯨ ꯊꯕꯛ ꯁꯨꯅꯤꯡꯗ꯭ꯔꯗꯨꯅ ꯅꯥꯔꯤꯕ꯭ꯔꯥ? ꯈꯪꯕꯨ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ. ꯇꯧꯁꯤꯟꯅꯕꯕꯨ ꯃꯥꯟꯁꯤꯜꯂꯛꯑꯦꯅꯦ ꯍꯧꯖꯤꯛꯇꯤ. ꯑꯁꯨꯛ ꯊꯃꯣꯏ ꯁꯣꯛꯄ ꯋꯥ ꯑꯁꯤꯗ ꯑꯊꯧꯕꯗꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯀꯟꯅ ꯂꯥꯎꯈꯤ. ꯏꯇꯦꯃ, ꯅꯪ ꯑꯗꯨꯗꯤ ꯍꯥꯏꯒꯅꯨ. ꯀꯨꯝ ꯂꯩꯅꯥ ꯅꯥꯕꯤ ꯑꯣꯏꯔꯕꯁꯨ ꯑꯩꯒꯤꯗꯤ ꯑꯩꯕꯨ ꯄꯣꯛꯂꯤꯕ ꯏꯃꯥꯅꯤ. ꯃꯆꯥ ꯑꯩꯅ ꯍꯤꯡꯂꯤꯕꯁꯦ ꯏꯃꯥꯒꯤꯅꯤ. ꯃꯗꯨꯗ ꯏꯇꯩꯃꯅ ꯍꯩꯄꯥ ꯁꯥꯒꯗꯧꯕ ꯅꯠꯇꯦ. ꯏꯇꯩꯃꯒꯤ ꯁꯦꯜꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯄꯤꯒꯅꯤ. ꯇꯧꯔꯤꯕ ꯉꯥꯡꯅꯔꯤꯕ ꯑꯗꯨꯕꯨ ꯇꯥꯔꯕꯗ ꯁꯃꯥ ꯁꯣꯔꯗꯨ ꯍꯣꯟꯕ ꯍꯦꯟꯅ ꯋꯥꯔꯦ. ꯑꯗꯨꯅ ꯃꯆꯥꯕꯨ ꯇꯥꯅꯅꯕ ꯃꯑꯣꯡꯗ ꯌꯥꯝ ꯋꯥꯅ ꯀꯧꯏ. ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯣꯛꯂꯣ ꯍꯥꯏꯕꯒꯨꯝ. ꯑꯇꯣꯝꯕ, ꯏꯃꯥꯒꯤ ꯑꯇꯣꯝꯕ. ꯑꯗꯨꯕꯨ ꯀꯔꯝ ꯇꯥꯒꯅꯤ? ꯇꯥꯗꯦ. ꯅꯁꯣꯜ ꯄꯤꯛꯅ ꯀꯧꯕꯅꯤꯗꯣ. ꯃꯄꯥꯟꯗꯅ ꯍꯟꯗꯦ. ꯈꯣꯟꯗꯨ ꯀꯟꯅ ꯑꯗꯨꯃꯛ ꯉꯥꯡꯅꯔꯤ. ꯅꯨꯄꯤꯗꯨ ꯃꯊꯕꯥꯛꯀ ꯌꯩꯔꯒ, ꯍꯔꯦ, ꯌꯦꯡꯉꯨꯅꯦ ꯀꯌꯥꯗ ꯉꯝꯃꯤꯕ ꯑꯉꯥꯡꯗꯣ ꯌꯦꯡꯉꯨꯅꯦꯁꯦ. ꯑꯩꯉꯣꯟꯗ ꯑꯣꯟꯁꯤꯜꯂꯒ ꯈꯨꯝꯗꯅꯒ ꯇꯧ ꯁꯥꯏꯅꯦ. ꯍꯥꯏ ꯃꯤꯅꯩ ꯃꯆꯥ, ꯃꯄꯨ ꯑꯩꯉꯣꯟꯗ ꯑꯗꯨꯝꯅ ꯑꯣꯟꯁꯤꯜꯂꯒ ꯈꯨꯝꯃ ꯍꯥꯏꯕꯗꯤ ꯀꯅꯥꯅ ꯍꯥꯏ? ꯅꯪ ꯑꯩꯁꯦ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯂꯣꯏꯗ꯭ꯔꯥ? ꯁꯤ ꯇꯧꯕꯤꯃꯜ ꯈꯪꯗꯕ ꯁꯥꯔꯗꯅ. ꯌꯦꯡꯉꯨ, ꯅꯪ ꯑꯩꯅ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯉꯨꯕꯅ. ꯑꯁꯥꯎꯕꯅ ꯃꯥꯡ ꯊꯥꯔꯒ ꯅꯨꯄꯤꯗꯣ ꯐꯣꯟꯗꯨ ꯄꯨꯊꯣꯛꯂꯒ ꯀꯅꯥꯗꯅꯣ ꯈꯪꯗꯦ ꯐꯣꯟ ꯇꯧꯈꯤ. ꯑꯊꯣꯏꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯂꯩ. ꯅꯨꯄꯤꯗꯨ ꯁꯥꯎꯅ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ. ꯍꯦ, ꯃꯤ ꯃꯁꯛ ꯈꯪꯗꯕ ꯁꯥꯔꯗꯅ. ꯍꯧꯖꯤꯛꯃꯛꯅꯦ ꯈꯨꯗꯛꯁꯤꯗ ꯋꯥ ꯂꯣꯏꯁꯤꯟꯅꯒꯗꯧꯕꯅꯤ. ꯅꯪꯅ ꯉꯝꯕ꯭ꯔꯥ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯅ ꯇꯥꯔꯦꯗꯅꯁꯦ. ꯑꯊꯣꯏꯕ ꯈꯣꯡꯐꯝ ꯂꯦꯡꯗꯅ ꯂꯩ. ꯁꯃꯥ ꯉꯝꯁꯨ ꯉꯝꯗꯅ ꯃꯍꯥꯛ ꯌꯥꯝ ꯋꯥꯅ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯏ. ꯃꯈꯣꯏ ꯑꯅꯤꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕ ꯉꯝꯂꯛꯇꯕꯗꯒꯤ ꯊꯣꯛꯂꯛꯄꯅꯤ. ꯁꯃꯥꯒꯤ ꯋꯥꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯅꯨꯄꯤꯗꯨ ꯍꯥꯏꯐꯦꯠ ꯈꯧꯇꯛꯇꯤ ꯆꯥꯏ. ꯑꯗꯨꯕꯨ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯦ.
tumin adubu muklaga leirame.